ꯍꯧꯗꯣꯛꯆꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯑꯗꯣꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯃꯛ ꯈꯨꯗꯣꯡ ꯆꯥꯅꯅꯕ ꯑꯗꯣꯝꯒꯤ ꯒꯥꯔꯤ ꯊꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯕꯤꯔꯨꯔꯒꯅꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯨꯗꯣꯡ ꯆꯥꯅꯅꯕ ꯍꯥꯡꯗꯣꯛꯆꯔꯤ ꯏꯃꯥ ꯀꯦꯐ ꯑꯗꯣꯝꯒꯤ ꯀꯦꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯗꯣꯝꯒꯤ ꯊꯣꯡꯖꯤꯟꯗ ꯑꯗꯨꯁꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯅꯣꯔꯃꯦꯜꯗ ꯀꯤꯂꯣꯃꯤꯇꯔ ꯑꯃꯗ ꯂꯨꯄꯥ 10 ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯕꯤꯔꯕꯗꯤ ꯂꯨꯄꯥ 1,000ꯅ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ ꯃꯁꯤꯗ ꯃꯤꯑꯣꯏ 3 ꯇꯣꯡꯕꯤꯕ ꯌꯥꯒꯅꯤ ꯁ꯭ꯇꯦꯟꯗꯔꯗꯀꯤ ꯑꯣꯏꯅ ꯀꯤꯂꯣꯃꯤꯇꯔ ꯑꯃꯗ ꯂꯨꯄꯥ 50 ꯑꯗꯨꯒ ꯄꯨꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ 1,200ꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯔꯤ ꯃꯁꯤꯅ ꯃꯤꯑꯣꯏ 4 ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯦꯀꯦꯖ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯗꯣꯝꯅ ꯆꯠꯄꯤꯅꯤꯡꯂꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯒꯥꯔꯗꯦꯟꯁꯤꯡꯗ ꯆꯠꯄꯤꯅꯤꯡꯂꯕꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯩ ꯇꯨꯔꯒꯤ ꯄꯦꯀꯦꯖꯇ ꯏꯝꯐꯥꯜ ꯁꯤꯇꯤ ꯀꯛꯆꯤꯡ ꯃꯣꯏꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯑꯟꯗ꯭ꯔꯣ ꯎꯔꯈꯨꯜ ꯃꯥꯎ ꯖꯤꯔꯤ ꯇꯥꯃꯦꯡꯂꯣꯡ ꯒꯨꯋꯥꯍꯥꯇꯤ ꯁꯤꯂꯣꯡ ꯑꯃꯗꯤ ꯁꯤꯜꯆꯔꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ ꯄꯨꯡ 2ꯒꯤ ꯄꯦꯀꯦꯖꯇꯒꯤꯅ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯄꯦꯀꯦꯖꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯐꯔꯗ ꯋꯦꯗꯤꯡ ꯄꯦꯀꯦꯖꯁꯨ ꯂꯩꯖꯩ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯂꯕꯗꯤ 8798621776 ꯂꯣꯏꯅꯅ 700541624 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯦꯕꯁꯤꯡ ꯑꯁꯤ ꯋꯥꯏꯕꯤꯕ ꯌꯥꯒꯅꯤ ꯏꯃꯥ ꯀꯦꯕ ꯁꯔꯚꯤꯁ ꯁꯉꯥꯏꯄꯨꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏ FCI ꯔꯣꯗ ꯐꯖꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯗꯣꯝꯅ ꯆꯠꯄꯤꯅꯤꯡꯕꯗꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯦꯕꯀꯤ ꯃꯇꯦꯡꯅ ꯑꯗꯣꯝ ꯆꯠꯄꯤꯕ ꯌꯥꯔꯦ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡꯕꯤꯌꯨ ꯏꯃꯥ ꯀꯦꯕ ꯏꯃꯥ ꯀꯦꯕ ꯏꯃꯥ ꯀꯦꯕ